Chemical Sijinaraga, Laphoi Thuna Mulhanlaga Yolamba Ani, Police na Fare. Laphoi Thuna Mulhanbagi video, social media Thagatlakkhiba Ani, Police na, Achamba Khudol Piduna Pukning Thagatkhre. Thougatkhre Asiga Mari Lainana, Manipur Police ke Maike Dage Thagatlakkhiba Matung Ina, Faraba Miyoi Ani Adude, Kaching District ke, Sora Mamang Lekai Dage Hojikna, Imphal East District ke, Yaripok Tulihal, Kaina, Poiro Kongsilda Laiba, Merai Ibecha Begum Chahi Hufutaruk Mapuroiba, Hesam Ampate, Imphal District K, Yaripok, Kaina, Poiro, Kongjal Dagi Lakidraba, Karimudin Gi Machanupa Muhammad, Manirudin Chahi Nifune. Thougatkhre Asiga Mari Lainana, social media da, Nagan Nalagi, Mafam Amada, Chemical Sijinaraga, Laphoi Thuna Mulhanduna Yolambagi viral Chatliba Adugi Matangda, City Police Ki Oshina Luchingba Team Ama, Semduna, Thagatlakkhiba. Maduda Miyoi Ani Asi Thagatkhibane, Miyoi Ani Adu Ngarang SDM Imphal West Thoklaba Matung Thagatkhre. Asigumba Thougatkhre Asi Makhatana Thoktanaba Khwairaman Kaithel Amade, Masigi Akoibada Miyam Awareness Pibagi Special Drive Ama Chataba Hore. Karigumba Miyam Asigumba Thougatkhre Sing Thengnarabade, Police Amade Mari Lainaba Singda Pau Pibir Haina, Police Ki Maikaidagi Fondorakle. Amaromda Thougatkhre Asigi Matangda Miyamda Mitnakok Oinaba social media da post Thagatlakkhiba Miyoi Ani Adu, Police na Khudol Piduna Pukning Thagatkhre. City Police Station da ngasi pangthokhiba achamba thauram aduda miyamda mitnakok oinaba social media da post Thagatlakkhiba Khurai Chingangbam lekai dake Priti Thangjam amade Hoirangthem Santa Limbida Additional SP Law and Order Rojit Irom Additional SP Operation M Ahmed SDPO N Ingocha amade City Police ki OC N Gokul Chandra Khudol Piduna Pukning Thagatkhre thauram aduga mari lainana Priti Thangjam na hai Chinjakta chemical Sijinaduna Yonbagi Thabak Asi Lepiyo, Masina Karisu Khangjadraba Miyoi Singi Hakchangda Asuki Matik Shokhan Bagal Loinana, Punsi Kaya Manghan Gadoribane. City Police na Makhoida Pukning Thaugatpa Asi Thagatli Haina Magna Makha Takhe. Aina social media da upload tawjarise mayam da hakchang sokningai oiba sigumba thobakse matung manau tawdana baidamakta aina mayam khangna mayam gi hakchang soktanaba amukka hena afaba oinaba na tawjabani singumba chinjakta potyan tawbase mayam gi hakchang sokpa thabakse amuk hanna tawdaba oirasanu sisina maram oiraga mayamda pukning loksing ngasi nomagi paisa tanlaga koi isa isugi damakto hona biriba mayamna sugumba phataba ise amuhana tawhaningde tawbiraktana ba su praja mayamda adagi simising mayamda aikoina sugumba wafam ase thamjari aduga matung manawsu amuhana tawba mayam ama leiramaga su tawbiranu haina mayamgi mafamdagi koi press media gi mafamda gi akoina khuthang laujaraga nunguna amuhana tawbigenona haijari.